Mayam Bukrumzari, I Joyce Shamna Taram Nokchari. State Health Society, National Health Mission, Amadi, Directorate of Health Services, Manipurna, Paring Naina Chathazarakpa, Hakshel Gamari Lenaba, Talk Show da Taram Nokchari. Ngasi akoina akhandana puzariba topic asi Ayushman Bharat Health and Wellness Centers, Ayushman AAROGYA MANDIR, AAM. Hariba topic asigi matangda khangwinashi akoigi expert guest na Dr. R.K. Rosie, State Nodal Officer, Comprehensive Primary Health Services, NHM Manipur. Dr. Butaram Nokchari. Dr. 2018 dagi Prime Minister Narendra Modi na lebaki oina launch tokiba AAM hariba si handak chahidi 7th anniversary oigadore. The Dr. dagi akoina hanbada khangzaning basi Ayushman AAROGYA Shivir kaina hariba aduga hana akoina Health and Wellness Center haina khangnaramba hojikna AAM sina kamaina implement tawbage especially Manipur da haukiba chahi taret surakpasida. Chumi somna thambirido akhwegi Ayushman AAROGYA Mandir haibasi anoba akhwegi terminology ne haiba tareko hanadi Ayushman Bharat Health and Wellness Centers ana sumaina thambirame hogdokpa kanda masi somna haibi khiba dumaina April gi tang taraga mari 2018 da masi hogdopi khibani Honorable Prime Minister of India na aduga Manipur dadi hariba asi August ki tang taraga mathoi 2018 da implement tawba hawi haijatare aduna ngama dagi ngasi bok chathajarakpa asida akhoina kari buno akhoina Ayushman AAROGYA Mandir singsa tawribase haidana haibagi matangda ai khitang thamjage akhoina masi aman hai ko Ayushman AAROGYA Mandir asi haibasi Manipur da pulapna hoji phawbada 418 lazy haibasi akhoina section khara khaidok jai madudi level siboba amana sub center level da leiba haidana akhoina ama lazy amana PHC ko primary health care centers leiba akhoigi adugi level ama aduga amana akhoigi UAM haidana urban gi makhada leiba ama sumai tawdana akhoina matang khaidoi duga loina na haiba asi ayushki Ayushki haidana amasu akoina lazy hairiba asuma asi punam asi punsalaga ni akoina 418 Manipur da lay thamjari adu magi thabak tawbagi mong sichu khara adumak khenajai ki sub center gi level da kumthar akan sidana sub center gi hariba singsadadi akoigi IPSS ki nong gi matungina doctor sigi posting lekte haijariba aduna hanadi supnagi AAM ko adagi magi team mama adumaina leiraga akoi leijarami masesda haujikti akoina Ayushman AAROGYA Mandir adana akoigi si launch to bikhraba matung asidagi di akoina masida CHO haibadi community health officer adana akoina 6 months ki ko staff nurse adagi akoigi nurses ngi ko course ama 6 months ki breeze course ana ma pije hairiba adu complete toraga pass toraba adugumba akoigi staff nursing se ko sina asagi haiba CHO gi anak moisi mingthon piraga sub centers singsida thammeba doctor gi mohota moi oina leireba aduna moi singsina lead tawbire adogi moi gi group ama leijai abidi AAM multipurpose worker amadi asha sing asi pullaga every haiba sub center arm sings the moi leiraniba aduna hanadi akoigi adubu masis akoina karino akoina piriba activities adi moina tawriba services karino hairagadi akoigi mirombi nupi singi ko mirombi nupi singi check up tawba angang sing tika kapa adumaina ahambada ayambana tawnaramisi adubo haujikti haidana olakpa sidagi diko akoina packages se hingal halle hairiba masida karino haikana jigi hairiba akoigi family planning gi piriba dagidi samnagar RMNCH na malejai hairiba ko adugi services mayam si pibagi mathakta haujik se akoina akoigi communicable disease haidi NCDs na mayam na khangnariba communicable diseases koina mingwaina haidi example hoina piba kanda diabetes na chingba adagi hypertension na chingba si singgi activities mayam services mayam hapsan jare aduga amu elderly gi care adagidi palliative haibadi khogi naraga layinga gadi kanodi pharaktabadi
ko oraba aduba parbe chances am ni maba adubu makhoi singa se nungaina yamna nungai ba mongda leina na ba idi ko idi mana lemi ba punsi marendo adu thing dugi care ko tauba adagi di oral gi ya gi oiba ko haibadi angang sing gi khangdi ahan gi khangdi ya si check tawbagi anh sa haijabdo training ama pi na haijabdo she so da sigi myam sigi training se sa ang phangraba se moi sumbagi akoi gi khar khar loina mogi level da tawba ngamna ba oral cancer kamaina detect tawgadagi ka haibase training su pire ko moi se admaina tawraga sum akoi gi kaino sing se khaga hapsale adagi emergency ki kaino se kamaina manage tawgadagi aduga moi se se doctor amana tamna first aid kumba ko management gi adumba hana kharga tawre hairaga makoi singa si manak nakpa referral center da hagi duneba adun first aid se moina loina tawgane ba adiki screening makan gi TB gi screening adiki cancer gi screening adiki hepatitis ko B gi screening HIV admai tawdan mogi se is da khoi hana leram basidagi adiki mental health ki matang da moida khangamba eye gi leba problem ENT gi oiba problem smai tawna mid na kong sing sigi adiki wakhan gi smagi kharga training piraga moi sing sina han ba moi se kamai tawna adu kadai da sakani kadai da refer tawgani na haiba sing subcenter da lay ba singa se adu sai CSO sing sina sai gi magi team duga torga then akoi gi home visit chu chatle haiba ko sumaina tawdana moi asa sing adegi kaino sing si thadu harga home visit chatpa main tawdana adegi family planning gi matang da su eligible couple ne khangdokpa leidana ko sumba singa se usik yam phajana CSO amana leto bi haraga sigi services phangali aduga yamna phaba amana sub center sing ja hana de hidak lang tak se koi AAM khangde tar be sing I bagi adumba opportunity to leram deba adubu training chalo ba CSO sing sina koi gi yamna emergency yamna primary oba idea maru oba samnarga koi gi lok le hogumba hector pada hidak khara su prescribe to buya bagi moi level da prescribe to buya ba khara permission pi aduna adumaina tawraga makoi sing asi leirabani na sagi aduga yam phabam na masina magi village level da kumthaba oibani na ko manak nakpa ko adhing sida yamna changchal laga leibani mi sing duna akhoi dumba tanabam ni select gadi kwek kumba kai gumba dekta chakani dan ko mai ba panji chingba singda adumba du akhoi haidi information se sumaina tawraga phani siguma mafam da chakani haibana chingba sing sigi information pibi ba loina na makoi sing asina ko am sing asina saigi se yamna phajaba amana wellness activities and am khudimak te yaba samna raga meeting se la e haraga yoga gi oza tham instructor thameraga yoga na chingba adagi di masamo phana koi jumba togera idi wellness activities kar su yauri ba masi singsina ne ba koina am se sina hana gi leirami ba koi healthcare system dagi khitang koi gi improve to ba haitare ne phagal han ba se ko asi wade na ba laing badana ta preventive measures me yam so lokhot pa se si yam importance bi ba then sina kogi see mostly in the rural area rural area do aduga aina so haijai do urban da su leba haidana ko urban da so aduga loiner ga masina PhD level da mul kakhal eba ko PhD level da so kogi sidana doctor leba hore natra aduga mashu asas me am le haiba activities me am do adudagi hengatna sidana laying ba ko doctor lena laying ba hena phagalhan ba aduga ngasai gi outreach came ko adagi sibir na hai se khoina sibir je ayushman arogya sibir ai je mela hai bane ba mela gi mami karam kanda pangthok pagi masi khoina ayushman arogya sibir je hai ba taragadi akhoi gi PHC da khangde adagi di sub centers gi arm sing da khangde numit ama fix tawgada ba uniform oiba numit leibra natraga center gi tonga center gi maramdi numit amada khoina fix tawba taragadi akhoi se sub center gi level da ne sigi mela sida khoina phanghan jaga dori madi CHO amana leijabani dana aduna manak na pa PhD sing dagi doctor amakakti thabi gani hariba sibira se tawba matam da mela sida haibadi mi sing do doctor gi kana bado lahogadi boga medical officer amagi level da chalani aduga PhD level da na khogi medical officer dang leiba specialist leite haba ko aduga PhD gi level da khoina mela se sibira se tawba taragadi manak na pa CHC dagi ni khangde district hospital gi ni khangde medical colleges gi ni khangde specialist tharkane ba ko aduna sumain tawdana khoina magi level amam ko wangba adugumba doctor sing se kauraga doctor sing dugi kanaba sing numit aduda lohan bagi wani ba sibiris da aduda sunate akoina sibiri to matam da height sibir haje melasi ni ko melasi to matam se health camp to boga sumana do health camp gumbani adubu CD health camp se mapam da chalaga tawidana adubu sigiri ngasagi facility duda
ꯃꯥꯒꯤ ꯂꯩꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯗꯣ ꯑꯗꯨꯗ ꯇꯧꯖꯒꯗꯕ ꯆꯠꯂꯒ ꯇꯧꯒꯗꯕ ꯅꯠꯇꯕꯀꯣ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯦꯂꯥꯁꯤ ꯁꯤꯕꯤꯔ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯁꯤꯡ ꯀꯧꯔꯒ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯣꯏꯁꯤꯡ ꯑꯁꯤꯒꯤ opportunity lahore harga laying ba mayam to tahoduni aduna sai somna habi gibdo numit lepado aina samna harga mafam mamakaka ko mamakaki numit se mana aidi seis da tang tarada tawni hadi mi singduna tha khudingi tang tarada laksabagi opportunity doctor amala amgani habagi opportunity do loga lakpa yaidana adagi mafam amadana ko tang trama thoida maramdi doctor do tang tara tu sa trama tu sa adudi yai adu noma da ani japadi nga moidara amai da mai magi facility se mai magi numit khaido ga hairba numit se fix to ba numit ma dum thambiba sibuni akoina sibiran hairba sigi ayushman arogya sibir habidi mela haibane ba maming tholise sibiran tholise fix numit ama lep kadabani haibagi damaktane ba adagi doctors maina lenga ki site gi chahi tare sures maina launch tawraga am kaina substandard level degi PHC CC myam leirena ko adu ma da seisa piriba healthcare gi facility myam je facility ni thambire adu laikai gi miyoi singna la aga masigi or khunja singna la aga mai kana bolobuse masi kamaina assess tawbage masigi progress se adum faglakli bra manipur da kamaina tawbage swaida su khangzege am also haizage haje somna thamigido fagal ai haina su thamzage ko manak nakpaduda akoina specialize oiba haidi facilities ko samna argan saigi jumba chungmana chingba haksang phanana ba dagi instructor ma thamaga yoga na chingba sing tawridana adsi mafam se aina amtang haijaning ba sina haiba ayushman arogya sibir se akoina handak chahi taret kumon palon gi tawbase ko health and wellness centers gi kumon palon chahi tarek pharapagi tawba sikar maina pangthok da ge hargidi civil to biu haibane ba ko civil to biraga mayam se sida mela ama to biraga maji kumon palon chi bharat ki mafam khudi makta pangthok mina si haidana tang 13 april gi numit se sisa tawsi haibadu khoi manipur gi di cherao ba khoi manipur gi am chawa ama leibani na hairiba sidi community participation darkar leidana ko mela haisini do hariba numit se dedi akhoi gi new year gi imu khudi ma khoi loin khangi badu ngaire manipur gi loin chille hairiba aduna khoina mathangi numit khoi tang 13 hariba numit se lepsabane ba mela se tongna bagi dama ayaba yauzaraga cherao bai no ambada shibir se pangthok ka dawri akhoi se pangthok sari gi ne ba ko aduna sidaista phangadaba akhoi gi health sector da akoina lying ba screening to ba adu da natana kari kari amasu tawzagadagi haragadi akoigi ayushman bharat ko akoigi PMJY na ama leibado adugi card sembado mipum ko dimagda akoigi prime minister na hodu piramba lak manga gi adumbagi lying bagi da akoi khudong chabam piri dana adugi card singdu semba mafam dana semjaraba ko hospital counter kumba da semba chanei dana adu hauski hariba numit asida karmaina kadai da sakadagi habigi awareness wide awareness amasu tawba phangjarane ba ko moigi mi yauraga karmna semgadagi habigi sembadi semoidra adu numita akoina angam mafamdadi semgani adubu akoigi hariba kaino si district amada samna haijaraga mi yamde dana adan mafam kharadadi chalani do akoigi amdadi yam yami dana ko loina mak chapang ngamdabani na magi matam khaidoga handaki oina su mafam amani humdi semarni aduga atei dana aware ohenba mayam se karai da semgadagi kedogade adu next ki sibira mula ani dana ko habidi mela se adu dana mafam amada adumaina chatlaga magi akoigi sembi basu yai haijariba aduga sembi bangam dragana kara da sakadagena adu ma leijare amana akoigi ava ID health card amasu seme bhajikan se ko health card ama semi se ai gi mi khudim baki ko identity card ama oiduni ba health card ai progress report ki type ta dum history je khoini samar ga hojik chalaga ai gi mi khoigi kaino insurance yawbagum bane ba ko ai gi ming se dum leirani dana ado sigi so khoina anywhere india gi mafam khudi makta chapa kanda ai gi health card tu da ai gi ming ai kari layeng kare kamaina tau khurage haiba singa se ai gi card ama piraga adu hek yengba kanda ba card tu da ai gi profile loin thola ani hairiba masi akoina app ama download tawraga aduda register tawgodori bra kamaina taw akoigi team amasu leijeba ko team sina su mogi akoigi CC create tawbi heba ko aduga moina talaga akoi isana su dum tawba adum yagane ba ko adubu mase akoina akoigi di
team ama sigidamagta ko mayamda taknaba adai mayamda aware ohenaba aduga team junashu akhoi gi kaino singse loina sembiba ko adu ayambadi mase semnadri aduna masi yam sembase maru oi karigi maru oi no ka haiba singase si amadi aware ohenba di darka oidana haibidi akhoi di chalaga OPD card ama pangani madaida agi thainagi leiba chechang mayamdu puraga yengani adu mota hojeki hariba ID card se health ki ID card se dadi loin yauzarane ba adu doctor hariba ID card se masi lenga ke hospital da khatangda apply ka tawgodoribra akhoi private hospital da chalaga yenguba matamda adugi phangakpa diagnose card singdo adusu integrate tawgodra kamai tawgani adu akhoi adugi kanu singse hojikne semba sabagi kanu amadi leiba adu ahamba da akhoi hek target tawbasidi akhoi gi hospital government gi setup ta leiba government gi setup ta leiba facilities mayam adu sise akhoi manipur da natana puriba card na hayeng akhoi atopa mafam da ko india ge atopa mafam da chapatu su tum season aba yaga dunba all india da season aba yaba adumba oiduneba aduna ji hogosarak pasida akhoi ji kaino si oina dum akhoi gi private ka su hybrid si mayam si ka su akhoi dum tight up tawbagi kaino se dum leijai ko adu mai gi hojiki identity card si kanaba se kari oigani kanaba haibadi akhoi na chi sang se pura roidana ko mayam pura sapado adu mota card amadu da loina akhoi gi saruk se loi iraga loi yauradabane ba adu khoi hek pisamba kanda akhoi gi profile thola aneba agi ming cc kowe ai operation si tawre ai dalang tang si jari haiba singdo adum basingdo fazana yauba haita sigi kanaba se adu mahajagi haiba mi singda away ohenbagi adum tanja amasu phangan duine ba sibi raiba sida aduga loina na khogi hoji akoina hoji yam kanna akoina chathaba ngamdragasu masida akoina tapna haibidi darka leba ahalaman sing specs ki darka leba adi anoki adu da khogi ai gi department room dagi laga adumaine yentopagi tanjasu adum phanganjagani aduga akogi nakongi hearing akogi hearing aid se sise adum maina adum yenthopa yabagi adum bagi tanjasu adum phanganjagani adu haura ibana beneficiary lay nata da hansing simuk lay dagi cataract na ba simuk lay kaina haibaji screening toroga khangadoribra natraga hojiki asha workers or volunteers in the house to house toroga house sai moina puthoro chatlaga ne asha sing sida adumagi training se kharga loina pizare ba ko adana moina chorakpa mi du hangani na sida khoigi nage nuaitaba na tatiba adi kamai tobo leba adigi mitki ko sumba haidi moina ayambadi moina field chatlaga adugi kaino se khangdoka duni ba yum khudimaki mirombi kayam lei ko angang kayam lei tika ka ko da kayano adagi eligible couple care lei adunga sai contraceptive sing ko use tongna bagi adagi leidana ko moising na sai lekai du da asha si leibani na asha sina khangdu oneba khangdu matungda sigi numit se da sumain tawgadamne sigi numit se mogi kainogi asha singi khutang dai batare ne sumaina sibi tawgadori haibase moina aware helakanda puthopir ani dara aduga puthora samna haija kanda amukta loina ngamdabdi ba suk yambase tamna mafam gi ko handakta di akhogi sumba kaino si facility si phangani handakta adubu screening na singbasing de mafam khudi meki tawe haiba doctor hariba severe or melaze se tawbo nataba atopa matam anytime hariba center singi khudong chaba loge hai targadi anytime phangadra center da satpa matam da center se sappa kan di akhoi di adudi phangoi haibadi akhoi gi sub center gi level da di adu phangoi adu PHC level da su khoi dumaina phangan jandi aduga yanu nuai taba ko si akhoi na chorakpa examine tawbodani screen tawbodani sub center gi level arm sida aduga PHC gi level da di ko dental doctors akhoi gi yagi dumaina yengba leirabanina ya menba khangde digi yagi nuai taba myam se adugi facility de dum phangangani mela na trosu ko aduga mela se dan atopa de shu laaga khoi gi gynae gi doctor zo leitaba do mai gynae gi doctor hanang na gynae gi doctor la ne hanang na eye specialist la ani severe numisida ba ko adigi pediatrician la ani adugi khudong chaba lo hoba ki severe je handak pudi tang tara manga da pangthoni doctor thambire mathangi tha da di karam kanda pangthokani ka habse mangjongna na public ta khanghan bibra kamaina khangulom gani chumi adugi dune ba ko aduna khoi moi asha singi mateng na khanghan li hai tare adigi di leiriba aduna lekai du da leiriba adugi koliba sub center amana khoi mi lising manga se kon gadabane ba ko aduda leiriba asha sing duna moi da handak sina ko akoina thama da numit amadi lepse harise aduna khoigi laidiba sub center amada ngasi di numit se sida lepasi ko akoigi
kari haitare asha sing adagi AAM sing adu sing duna mi miyam sa pause piraga nume sida sindune ba mi gi sinbi bani na praja gi dakta sinbi bani na moi yawdana di oirodam na moi sing da pau piraga moi sing du lahuraga haiba services sing ase moina phangja hobagi wane ba chummi hana khoi loina pause pije haitare ani doctor hozik khungang dadi manung hanjin ma mafam dadi healthcare facility chaun laitam mafam dadi substandard or PAC levels man pangthok padami myam khungang singi participation je adum doctor ju progressium wangi hen phazan thambi adu urban area dadi akhoi achau chau hospital ju laibani na urban gi mioi sing nadi sikum gi facility logo je kamain to boge hen awareness hen lohaning bra natraga moi adum atopa hospital achau bodo in direct chatlaga adum or kamain to boge lenga ki khudong chaw je lohaning bra kamain to boge akhoi gi urban area sing da shu hairiba ko akhoi gi urban akhoi gi minu thong su leiri dana adagi singje mai gi urban leiri ko akhoi urban center singje mayon sida lei haijariba adu mogi lakai gi angang sing tika kapana singba adig ANC singse hospital da chatra ka su adu da doctor sing do phajana lerega tawbani na ba ko moi dum la e ba ko adum la e phajana sigi checkup se phajana tawi adu outreach camp haidana akhoi na sa haiju adu maina moi su matam matang gi outreach camp adagi manak na pada mayamna khoi gi ada hek lakpa nuai traga su adum chathajai haiba outreach camp mayam se dum tawjai hairiba adu mi se dum thole aigi sagi si facilities free of cost oidoribra minimal charge pibra kamai to akhoi gi si khudi makti free of cost ne akhoi na camp taga tawrise yes adubo hospital setup ta haibadi urban gi khoi gi singjamai da khangde minu thong da khangde lakpa kan da ticket ki paisa maman yam minimal loiba khraga di lojai dana ko hospital gi management gi su adum season azai ba aduna tana khoi gi camp kuma tawba kan di everything is free haitare hidak lang thaksu piba or hidak se hoi pi haiba tare adubu mayam sina am ne expect to busu yai ko aidi adu hidak ti pi haraga khara da mu pi na yes adugi adum challenges ide khoi lei maramdi khoi gi samna haraga khara paisa si loina khoi gi state na su putho oga tawba singam basin natabani na akhoina maroi ba tawda ya da ba hidalang ta khara da mak akhoina pije hairiba adubu prajanadi khudimak expect taweba yamne hena adubu akhoi maru oi aduga samna haraga antibiotics kara adagi vitamin sing basing calcium sing iron sing leiridana adagi ayush ki sungai ayush ki dalang tak mayan season ning basing ase adum matik chana di akhoi na pujari basadi adum phanghanjai adubu moina hena pamba haibadi akhoi gi essential drug list na khaleba adugi hena wangbanda pamba kharasu leiba adudi ngamje adu BP gi hida adagi di diabetes gi da akhoi PAC CAC da adum phanghanjari na adubu mela gi matam sida su moina kaino tawninga ka su adum basing su adum phanghanjai haitare ada doctor hoziki community participation ji yamaru en doctor ne panbi bani na hariba am gi or facility or shivir gi facility je phangna bai da makta karma makhal gi awareness haigedra kamaina maximum community participation je lakna bai da makta lenga ki site gi kari hona biribage adum ani ngasi so aina khoi impact TV gi ko kuthang da haijaba tare mayam sing asida aina thamjaningi baje as a state nodal officer for comprehensive primary health care khoi arm sing sigi ko adugi yengjaba kaino amoina thobu amoina haija tare mi mayam sida sigumba arm leidiba PAC gi arm CAC gi PAC arm adagi sub centers arm urban adagi di ayush gi leiba arm sing se sise manak nakpada loina leigaduri ne bako mai magi sidai sida akhoi gi sumain tawna severe kai numita tawbage mafam dugi tongan ba numita fix day mo orgasu amaga manadamna tawbani hariba sidai sida mayamna lengthok piraktuna ko akhoi pizariba services sing ase lobby ho ana haidana khoi ngasi ju thamjari loina na ngasi phawbada mamang da su adum khabar gi khuthang da su haidi ko adum khoi adum sandoksa khare haidi singba sing lei ko laga tawbiyu khoi gi services sing ase lobiyu haidana aduga hoji amu khoi gi sida amu strengthen tawna mayam je hena amu ka hena khangana ba haidana khoi gi electronics ki media gi khutha kaino sida medium sida khoi mayam sandoksari natrane sigi matangda mayam da khangbina ba haidana loina na asha sing enen singi
ko mogi kuthangdasu mai maina leiriba lamsinga da khoi sumaina tawgani hana mipum khuding moi yum gi visit so dum chapanina ado mai mai gi lekai du da akhoi gi local club ki through dani khangde adi moi na ngamjabada mayam da sumaina tawni habese mangjawna na loina khanghalle habesindi thamjani and doctor hozi main power gi di awaba leibra or kari challenges ti mayok na bage especially rural area or manung hanjin bampham singda hozi ki hariba shivir pangthokpa aduga fazana chalaina bo honabada kari challenges ti leibage yes khoi chai dum chumi everywhere akhoi da natana bharat ki mafam khudi maktasu thaba ama tordi adugi challenges de dum leba song haibi bugumna main power han haise ko main power si su dum a challenge amadi dum oiribani sam hardi akhoi leiriba doctor singsna pura enough oiragadi hariba akhoi everywhere or nurses sing specialist sing yamna leiba oiragadi mana khoina pangal khoina sa haija give the 418 around centers lei hairadana ko adu khudi makta loin torgi akhoi doctor specialist sing district hospital thado gu chapa yade CAC da ju thado chapa yade adu akhoi sidai se kharaga kai thoraga su noma da loina makta tawbadi tang tara mari gi sisu aina haijai je khoi tranga da tawduri dana sida su khoi gi ngamni haibidi ai haijaroiba adu mafam kharada di sungsho dana specialist singsina khoi gi PAC am da lani aduga doctor from medical officers khara mana sub center am da khoi shoi dana chatlane ba aduga sai tha khudingi tawba ama oibanina moigi numituda hairiba doctor arai reiba matamda specialist amukta loina lakpa ngamdragasu amam handakna gynecologist mathangdana pediatrician ko arai reiba singdo adumaina torga yowna na baina amukta loina purakpadi yam phaiba adu khoi manpower watcha banina adumaina mathang purakna ba haidana khoi adugi mayamda at least services pangnabdi hona jari aduga chahi chupa tawga dabanina handak natrasu mathangda tawgadabanina adana amukti shoidana miyamse phanganbagi adungba arrangement de khoina tawje aduga yes challenges asri pasha changba potni ko dagi hidalang thaki kano tawbasi loina mina pamba phangamba ngamdabado adushu akhoi challenge amani moina expect tawba akhoi da leijariba kharadana khoina honajaba aduni akhoi da leiba challenge aragade dagi doctor hojikti akhoi ayush healthcare system haina ju tongan leiba allopathy ju leiba aduna hariba center sing is the animal si integrate tawbra masi integrate tawta di kamaina tawbagi swaida ju krathambi asam haragang sagi ayush ki arm khoi manipur ge na taraga manga leije hariba ayush ki arm asdaishda moina hairiba khoi sibir tawba matamda yes moi ngakta nate akhoi elogi mayam so dum mating pangnai habidi akhoi doctor sing ko ayush ki simshu akhoi da dum darka laidi moi doctors adum yobi adagi akhoi shu darka laiba shu dum chasai ko aduga high center sibir tawragadi center da tawgada bani dana aduga specialist laga su ayush ki hairiba pham sing da shu moi namna akhoi sagi yoga gi kanaba singa sina moina amsu towi ko yoga live demonstration ga tawada yes aduga instructor amamam lei na moi kaino tong wiser ga instructor amamam akoda maina ayamba wai bagi adum bagi facility leije hariba adugi sentang kharaso adum leije arm sing sigi adun moi sing su koraga kaino ga se yoga ga se demonstrate adum tawba adagi kaino se adum tawe haidi khudi makta tawba natrasu adum tawe haida aduga especially ayush ki oina de masi yam important kaino neba kaya hatra yamna maru oiba adum tawda ya da ama oibanina amanina healthy life ama lifestyle ma leina baida ona bada aduna ayush ki di masi compulsory ni aduga loina na ayush ki leida hidak lang thap mayam su jiti mayam su yam pamna re dana ko side effect like te ayana hainai dana ko herbal na mayam yam chanaram ni na ba aduna masi da shu ayush ki hidak lang thak se mayam su yam pamni aduna ayush ki toba kan na adugi tanja dollar ga mayam se ayush ki sing se chatpa aduga adugi numitu dana mayam se lapina ba don natragasu ayush ki ne adum hangaga leirabanina saisida mi miyam duna lekai gi singdi adum chattana magi hariba services singa se adum phangi bani haijariba hariba center singi khudong chaba se maru oina karamba ahoi population da karamba da target tawbage all the population or angang sing miron bi sing nupi bi sing or ahalaman karamba da main magi emphasis se pibage akhoi nga sai khigi ayushman bharat health and wellness center haidana khoi hojigna ayushman arogya mandir hariba sigi center singa se ahamba dadi mase khoina sub centers nang ma hairamidana adu dadi angang nubi adagi di mirombi ko sumba singda ayamba khoigi kanu se pyramid emphasis se adu hojiti hariba ayushman arogya mandir haidana onthor aba masidadi akoina packages se tarain thoi
ko haibadi angang haibada leitre mirombi haibada leitre ahal laman mit na ko ya sigi mayam sigi adagi emergency gi purpose ki damakta then wellness activities and zaharido si mayam is important preventive as well as curative ki sida importance bizari aduna sida ahal laman angang haiba cha manaba miyeng da yenga punamang ase target population yana thamjage. Okay, yam nungaise doctor. Adai doctor hozik chahi tare su sujala e chahi tare surak pasdai is da looking ahead haiba tare future da hariba center sing amgi magi mana miyam da piri bakana base adai miyam da khudong chaba lobuse magi futures my prospect doctor nang sai challenges mayam ma thambi khibani na looking ahead kari kari ubi wage miyam da paujal thambi ina mayangi maphamda thamjaning basi hoji hojik chathariba akhoi tha khudingi chathariba ayushman arogya sivir haibase masi manak nakpada leiriba songi arm sing sub center arm oibayai PAC arm oibayai aduga urban arm oibayai ko masigi singsida asigumba sivir gi khudong chabasi Lobiyu, the med asida acquaintance a hijabado, specialist like the one from the specialist doctor Leragazu, specialist Hudong Saba Pizagani, Adoga Hiriba sub center gis, there is a CHO on a label from Sidana, Aquagi, a doctor, a medical officer, Magi, Adumba, Magi Canusi, service, man, Magi level, the way of service, Adun Mituda, La Aga, Mapiraga Dunaba, Aduna Sumbagi, Canu Sing Si, services Sing Si, Lobiyu, Adogang Sai. Tungda lakadobda koi Manipur sida koi challenges khara lady do challenges as well athuba matana some like sub centers akoi da target piri basing ase masi athuba matam da yawna ba construction shukana tawzari ko adagi koi gi CHO mayam construction torbidu da laina na ba CHO mayam gi recruitment am tor ka dunya haijari ba asumbana tawbasing sum se koi gi matam khara ko kitang changjarasu athuba matam da aina Kanjabasi, high river sing construction loraba, CHO sing mapam channel eragadi, Akwigi target so and achieve towny, at the target achieve to Vibase, Lamdam do that when a Tamgodo river, Asagi, CHO mayam do, Aduna, Lamdam do the ladyba, Akwiba the ladyba, Prozasing Aduda, Kanabadi Swedana, Porakani, Hyperwapamasi, and a mayang from the Tamzani. Thank you so much, doctor. Nasi Ayushman Bharat Health and Wellness Centers, Ayushman AAROGYA MANDIR, matang the maigi facility mayam sig matang yam kumna thambire Dr. Bu Thagachari. Thank you so much. Asigi hoigi health talk ki episode asida hoina Dr. RK Rosie, State Nodal Officer, Comprehensive Primary Health Services, NHM Manipur dagi Manipur da Ayushman Bharat Health and Wellness Centers housing da Ayushman AAROGYA MANDIR haina khangnariba asigi matang yam kumna thambikre lamdam asi leiriba miyam na su ngasigi episode asina hariba facility asida piriba kanaba miyam gi khudong chabasi lobina ba haizari masi haraga ngasigi talk show asi matanga swad loisinjaragi. Thank you.